ngarang lairen sajik kadang banda paiduna thamba phau lau sangam amamuk mai thadok piramle lawwo aduna thamoi shopna kapagi video social media sangda thaganarakle Sisipur dagi miyoi ahum heroin kg ama henbaga konan phare Security Force ngarang Sursanpur district ki likhai khul dagi district asigi singhat khojing amasung bozol dagi mathang setna David Sian Muanlian sahi kun taruk Kamthang sahi yang taruk amasung Negaumang sahi kun doi kauba miyoi ahum heroin powder kg 1.032 4-wheeler ama amasung 2-wheeler amaga konan phare haide amarom dagarang Security Force na Nongmei bungi kusum oil farm manak dagi kwakta pangal lamkhai dagi MD Azimuddin sahi kun gamari amasung kwakta kaitel dagi MD Iqbal sahi kun gani thoi kauba miyoi ani 4-wheeler ama amasung heroin powder gram 353.63 ga konana phare haide Sandel da PMGSY salak sare upul marakta satpada miyam awaba mayoknare haide India government na Sandel district asibu aspirational district ama oina lauthokuna yamna kanna saukhanaba honarabasu Pradhan Mantri Gram Sadak Yojana PMGSY ki makhada paikhatliba lambi thungi phibamde salak sare thaba amata sudana thabak loire haina sel kai thokibasu yaure haidi ngarang Sandel da pangthokpa pawmisinge unaba amada anal kanglukki CSO singe apunba body amasu oidiba anal naga tang PANT gi general secretary TS Lanina Phongdokhibada Sandel district asigi analgi area singda center amadi state lengang na paikhaliba thabak thoram singbu ANT Sandel na yengsinba chaluba matamda state amasung center na PMGSY gi makhada lambi semnaba thorang toramba mafam marida thabak suramdaba thengnarakhe Rural Engineering Department gi chief engineer na lambi singase loisingani haikibasu laikhrabane adubo scheme asigi makhada paikhaliba lambungdagi firal khulen phawbagi kilometer 15 sangba lambi asi thaba amata suramda Suba Lotion Kran Chief Engineer the Se Tagalamba Lady Sakpi Karong the Salong Lamkai Pop Part 1 Amasung Part 2 Asisu WBM Kaktamak Tharam Laga Amade Meter Samri Kak Black Topping Toram Laga Lotion Kray Aduga Sugunu Tribal the Gate Tongsi Kolgi Lambi Asisu WBM Kak Tharam Laga Housuk Pau Suda Laito Kayake Idam Singasig Matang da Anal Naga Tangpina Mamang the Su Chief Engineer the Lambi Sing Asi Oidiba Pibam Singhangan Balai Kray Haraduna Atuba Matamda Langaka Mari Lainaba Singna Mijeng Sangbio Amasung Lambi Singasi Makata na Suduna Atuba Matamda Losinaba ANT na demand Tauri Barak Festival Saruk Yabiyu Bandh Blockade Taubino Hain NPO na Phongdora Kray Sahi Asigi December Tara Nethoidagi Tara Mari Phawa Senapati gi Sili Pauda Pangthokadoriba State Level Barak Festival gi Mari Suba Edition Asida Miyamna Mapung Phara Saruk Yabiyu Hairiba Numit Asida Kanagumba Amatana Bandh Amadi Blockade Sing Taubigano Haina Naga People's Organization NPO na Thadorpa Zerol Amana Phongdora Kray Zerol Sina Hai Heritage in Harmony Haiba Timda Pangthokadoriba Festival Asi Maruaina Barak Turel gi masak magun sing saithabagi mathakta ina khulaba tradition art amadi custom sing miyam da utpagi khudong saba amasu piribane festival asina miyam gi marakta amana amabu ikai khumnabagi sang hengat hanabagi mathakta amaga wakal tabagi sang hengat handuna Nungsibagi Marida Hena Session and Bangamlagani Habagi Tazaba NPO the Lay Haba Wafam Zerosna Pondorakle Festival Asimiam Puna Saruk Yamina Sihana Paladuna Festival Manung the Kanagumba Amatana Ban Amadi Blockade Jana sat down the Chingba Amata Taubigano Haba Wafam NPO na Pondorakle Sangai Festival Gimayok the Kokomiki Kompam Set Selakle November 20 the Park the Dana Wakat Kongjang 21 the Sinta left to the protest of Bio Hide Manipur lengak na mahoksa na thasigi kunga mathoidagi kunthra phawba numit tara ne chupna Manipur Sangai Festival pangthoknaba akan ba thaurang lokhalakpada festival asi pangthokpiganu amasong boycott tawgani haiduna lauthokhiba kokomigi khongpham hena setsilakpaga loinana festival haugadaba noma watlingai thasigi kunda sangsingadaba paktaknaba wakat khongjangda miyam homna saruk yamina si amasong festival hauba numit November 21 dana makhata na yaringdaba utpa oina miyamna sintha leptuna laikai da club amadi mera pai bising Sin Biraga Park Takna Wakat Kongjang Sansan Bio Hana Promising Kutangda Aping Tokre Ngarang Nungtilam Pelda Labor Kokomigi Melo Sangda IDP Singapore Pang Topa Pau Gimi Pamda Wapamasi Miam Loop Asige Coordinator Kurajam Atobana Pondokladuna Miam da Apil Tokibane
ꯃꯍꯥꯛꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯤꯌꯥꯝ ꯌꯥꯎꯗꯦ ꯂꯩꯉꯥꯛꯈꯛꯀꯤ ꯁꯤꯟꯕ ꯐꯦꯁꯇꯤꯚꯦꯜꯅꯤ ꯍꯥꯏꯕꯗꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯌꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯅ ꯑꯋꯥꯕ ꯃꯩꯁꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯃ ꯑꯣꯏꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯃꯩꯊꯛꯇ ꯉꯧꯔꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯒꯤ ꯄꯤꯌꯥꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯃꯄꯨꯡ ꯐꯥꯅ ꯃꯤꯌꯥꯝꯗ ꯃꯥꯡꯖꯧꯅꯅ ꯀꯔꯤꯃꯠꯇ ꯂꯥꯎꯊꯣꯛꯇꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯎꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯂꯤꯕ IDPꯁꯤꯡꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯌꯨ ꯑꯃꯁꯨꯡ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯥꯄꯤꯜ ꯇꯧꯔꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯍꯧꯔꯒ 30 ꯐꯥꯎꯕ ꯆꯠꯊꯒꯅꯤ ꯊꯧꯔꯥꯡꯂꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ PK ꯒꯣꯌꯦꯜꯅ ꯑꯥꯄꯤꯜ ꯇꯧꯔꯛꯈ꯭ꯔꯦ ꯂꯃꯥꯏ ꯑꯅꯤ ꯄꯥꯟꯕ ꯃꯁꯥꯅ ꯈꯨꯌꯦꯛ ꯄꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯃꯁꯨꯡ ꯑꯀꯛꯅꯕ IDPꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯑꯆꯝꯕ ꯊꯧꯗꯣꯛ ꯑꯃ ꯅꯠꯇꯦ ꯃꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯂꯣꯏꯅꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕ ꯇꯨꯔꯤꯖꯝ ꯆꯥꯎꯈꯠꯍꯟꯕ ꯅꯍꯥꯁꯤꯡꯗ ꯄꯥꯡꯒꯜ ꯍꯦꯟꯅ ꯄꯤꯕ ꯑꯃꯁꯨꯡ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯅꯍꯥꯁꯤꯡ ꯌꯨ ꯊꯛꯄꯗꯒꯤ ꯍꯦꯔꯣꯏꯟ ꯁꯤꯖꯤꯟꯅꯕꯅ ꯁꯔꯨꯛ ꯑꯅꯤꯔꯣꯝ ꯍꯦꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯌꯨ ꯊꯛꯄꯗꯒꯤ ꯍꯦꯔꯣꯏꯟ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯅ ꯀꯥ ꯍꯦꯟꯅ ꯋꯥꯡꯕ ꯍꯦꯜꯂꯤ ꯆꯍꯤ ꯅꯧꯔꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ ꯍꯥꯏꯅ ꯗꯥꯛꯇꯔ A. ꯖꯌꯟꯇꯀꯨꯃꯥꯔ ꯄꯗꯃꯥꯁ꯭ꯔꯤ ꯗꯥꯏꯔꯦꯛꯇꯔ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯅ ꯁꯤꯟꯗꯨꯅ RK ꯁꯅꯥꯇꯣꯝꯕꯤ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯁꯥ ꯃꯨꯛꯇ ꯚꯥꯔꯠ ꯑꯚꯤꯌꯥꯟ ꯍꯧꯗꯣꯛꯈꯤꯕꯒꯤ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯦꯂꯦꯕ꯭ꯔꯦꯁꯟꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯑꯣꯏꯅ ꯋꯥ ꯉꯥꯡꯈꯤꯕ ꯗꯥꯛꯇꯔ ꯖꯌꯟꯇꯀꯨꯃꯥꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯨꯝꯖꯥ 2019ꯗ ꯐꯣꯡꯈꯤꯕ ꯃꯦꯒꯅꯤꯆ꯭ꯌꯨꯗ ꯑꯣꯐ ꯁꯕꯁꯇꯦꯟꯁ ꯌꯨꯁ ꯏꯟ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠꯇ ꯌꯥꯎꯔꯤꯕ ꯁꯔꯚꯦ ꯗꯇꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯗꯇꯥ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ 2024ꯒꯤ ꯃꯦ ꯊꯥꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗ꯭ꯔꯒ ꯇ꯭ꯔꯤꯠꯃꯦꯟꯠ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯔꯤꯕ ꯀ꯭ꯂꯥꯏꯟꯠ 369ꯗ ꯆꯠꯊꯕ ꯔꯦꯟꯗꯝ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯄ꯭ꯔꯣꯐꯥꯏꯜ ꯁꯔꯚꯦꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯗ꯭ꯔꯒ ꯆꯥꯕ ꯍꯧꯔꯛꯄꯒꯤ ꯆꯍꯤ ꯑꯁꯤ ꯆꯍꯤ 13ꯗꯒꯤ 20 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯏ ꯆꯍꯤ 13ꯗꯒꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯆꯍꯤ 16ꯗꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ 13% ꯑꯣꯏꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯆꯍꯤ 19ꯗꯒꯤ 20 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗꯅ 19% ꯑꯣꯏꯔꯤ ꯆꯍꯤ 20ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯁꯤꯡꯅ 36% ꯑꯣꯏꯔꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯅ ꯌꯨ ꯊꯛꯄꯗꯒꯤ ꯁꯔꯨꯛ 2 ꯍꯦꯜꯂꯤ ꯍꯦꯔꯣꯏꯟ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ 60% ꯑꯣꯏꯕ ꯃꯇꯝꯗ ꯌꯨ ꯊꯛꯄꯒꯤ ꯆꯥꯡ 36% ꯈꯛꯇꯃꯛ ꯑꯣꯏ ꯍꯥꯏꯅ ꯊꯝꯂꯛꯂꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯗꯒꯤ ꯃꯤꯑꯣꯏ 5 ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯄꯟꯖꯥꯕꯀꯤ ꯁꯍꯤꯗ ꯚꯒꯠ ꯁꯤꯡ ꯅꯒꯔ ꯗꯤꯁꯇ꯭ꯔꯤꯛꯇ SUV ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯗꯒꯤ ꯃꯤꯑꯣꯏ 5 ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯕꯪꯒꯥ ꯕꯁ ꯁ꯭ꯇꯦꯟꯗ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀꯥꯔ ꯑꯃꯗ ꯂꯥꯛꯄ ꯃꯤꯑꯣꯏ 3ꯅ SUV ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ 15 ꯍꯦꯟꯅ ꯀꯥꯞꯁꯤꯜꯂꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯗꯨꯗ ꯃꯤꯑꯣꯏ 5 ꯁꯣꯛꯈꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯂꯨꯙꯤꯌꯥꯅꯥꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯍꯥꯏꯈꯤ ꯑꯦꯀꯤꯁ 3ꯗꯨꯒꯤ ꯃꯅꯨꯡꯗ 2 ꯄꯨꯂꯤꯁꯅ ꯃꯁꯛ ꯈꯪꯂꯦ ꯍꯥꯏꯔꯤ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯀꯤꯁꯇꯥनी ꯗ꯭ꯔꯣꯟ 285 ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ BSFꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯣꯟꯅ ꯍꯦꯔꯣꯏꯟ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯥꯖꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯄꯥꯏꯔꯛꯄ ꯗ꯭ꯔꯣꯟ 285 BSFꯅ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯄꯟꯖꯥꯕ ꯐ꯭ꯔꯟꯇꯤꯌꯔꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯕ ꯃꯇꯝ ꯂꯥꯛꯂꯤꯕꯒꯤ ꯃꯤꯠꯌꯦꯡꯗ ꯉꯝꯈꯩ ꯂꯥꯟꯅ ꯆꯠꯊꯕ ꯁ꯭ꯃꯒ꯭ꯂꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯊꯤꯡꯅꯕ BSFꯅ ꯆꯪꯁꯤꯟ ꯊꯧꯔꯥꯡ ꯀꯟꯈꯠꯂꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯑꯃ꯭ꯔꯤꯠꯁꯔꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ BSFꯀꯤ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯇꯨꯜ ꯐꯨꯜꯖꯦꯖꯦꯅ ꯍꯥꯏꯈꯤ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯕ ꯃꯇꯝꯗ ꯎꯕꯒꯤ ꯆꯥꯡ ꯋꯥꯠꯄꯒ ꯂꯣꯏꯅꯅ ꯁ꯭ꯃꯒꯂꯔꯁꯤꯡꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯏ ꯃꯁꯤ ꯊꯦꯡꯅꯅꯕ ꯃꯈꯣꯏꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯈꯟꯅꯕ ꯁꯔꯚꯤꯂꯦꯟꯁ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯒꯅꯤ ꯐꯨꯜꯖꯦꯂꯦꯅ ꯍꯥꯏꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯝꯈꯩꯒꯤ ꯋꯥꯡꯃꯗꯒꯤ ꯗ꯭ꯔꯣꯟꯅ ꯊꯥꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯂꯧꯅꯕꯒꯤꯗꯃꯛ ꯕꯣꯔꯗꯔꯒꯤ ꯃꯐꯝꯁꯤꯡ ꯇꯝꯅ ꯂꯥꯛꯄ
ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯨ BSF ꯄꯥꯔꯁꯟꯁꯤꯡꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯅꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯊꯤꯡꯅꯕꯒꯤꯗꯃꯛ ꯕꯣꯔꯗꯔꯒꯤ ꯃꯐꯝꯁꯤꯡ ꯇꯥꯕ ꯂꯝꯕꯤꯁꯤꯡꯗ BSF ꯑꯃꯁꯨꯡ ꯄꯟꯖꯥꯕ ꯄꯨꯂꯤꯁꯅ ꯄꯨꯟꯅ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯏ ꯑꯃꯗꯤ ꯍꯟꯗꯛꯁꯨ ꯇꯧꯒꯅꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯀꯤꯁꯇꯥꯟꯂꯣꯝꯗꯒꯤ ꯄꯥꯏꯔꯛꯄ ꯗ꯭ꯔꯣꯟ 250 BSFꯅ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯒꯨꯖꯔꯥꯠꯇ ꯑꯦꯝꯕꯨꯂꯦꯟꯁ ꯃꯩ ꯆꯥꯛꯄꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯗꯣꯛꯇꯔ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯤꯔꯦ ꯒꯨꯖꯔꯥꯠꯀꯤ ꯑꯔꯥꯕꯥꯂꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯣꯗꯥꯁꯥꯗ ꯉꯔꯥꯡ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯃꯩ ꯍꯧꯔꯛꯇꯨꯅ ꯆꯥꯛꯄꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯗ ꯇꯣꯡꯂꯛꯈꯤꯕ ꯗꯥꯛꯇꯔ ꯑꯃꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯤꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ ꯒꯨꯖꯔꯥꯠ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯔꯦꯟꯁꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯑꯦꯝꯕꯨꯂꯦꯟꯁ ꯃꯩ ꯆꯥꯛꯈꯤꯕꯁꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯑꯣꯏꯒꯅꯤ ꯊꯥꯖꯅꯔꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯥꯕꯗꯒꯤ ꯑꯍꯃꯗꯕꯥꯗ ꯇꯝꯅ ꯄꯨꯗꯨꯅ ꯊꯧꯔꯛꯄꯗ ꯃꯩ ꯆꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯗꯤ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯦꯇꯦꯟꯗꯤꯡ ꯗꯥꯛꯇꯔ ꯑꯃꯗꯤ ꯅꯔꯁꯅꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯄꯗ ꯒꯥꯔꯤꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯍꯧꯗꯨꯅ ꯍꯤꯡꯍꯧꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯃꯗꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕ ꯃꯤ ꯆꯤꯛꯄ ꯇꯥꯂꯛꯇ ꯊꯣꯛꯄ ꯑꯣꯏꯕꯅ ꯑꯃꯁꯨꯡ ꯑꯍꯥꯡꯕ ꯃꯐꯝꯗ ꯑꯣꯏꯕꯅ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯦꯝꯕꯨꯂꯦꯟꯁ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏ 4 ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯕꯗꯒꯤ ꯃꯩ ꯍꯧꯔꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯏ ꯊꯣꯛꯄ ꯅꯪꯗꯅ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯗꯥꯁꯥ ꯇꯥꯎꯟ ꯄꯨꯂꯤꯁꯅ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯌ ꯁꯟꯍꯤꯇꯥ BNSꯀꯤ ꯁꯦꯛꯁꯟ 194ꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠ ꯑꯃꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯔꯛꯄꯅ ꯃꯩ ꯆꯥꯛꯂꯛꯈꯤꯕ ꯑꯣꯏꯒꯅꯤ ꯊꯥꯖꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯒꯥꯔꯤ ꯑꯁꯤꯒꯤ ꯋꯦꯌꯔꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯦꯀꯥꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯁꯣꯏꯕ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯀꯥꯞꯅꯕꯗ ꯑꯟꯙ꯭ꯔꯗ ꯃꯥꯋꯤꯁ ꯇꯔꯨꯛ ꯆꯠꯇꯤꯁꯒꯔꯗ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯂꯨꯔꯤ ꯁꯤꯠꯇꯥꯔꯥ ꯃꯥꯔꯥꯖꯨ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯟꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯀꯣꯛ ꯊꯣꯡꯕ ꯀꯃꯥꯟꯗꯔ ꯃꯥꯗꯕꯤ ꯍꯤꯗꯃꯥ ꯌꯥꯎꯅ ꯃꯥꯋꯤꯁ ꯇꯔꯨꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯋꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯗꯃꯥꯒꯤ ꯂꯣꯏꯅꯕꯤ ꯔꯥꯖꯦꯁꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯑꯂꯨꯔꯤ ꯁꯤꯇꯥꯔꯥꯃꯥꯖꯨꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯑꯃꯤꯠ ꯕꯔꯗꯥꯔꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 3:30 ꯇꯥꯕꯗ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤ ꯃꯥꯔꯦꯗꯨꯃꯤꯂꯤ ꯃꯟꯗꯜꯗ ꯂꯩꯕ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯟꯁꯤꯡꯅ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩꯗ ꯃꯥꯋꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯕꯔꯗꯥꯔꯅ PTIꯗ ꯍꯥꯏꯈꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯟꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯅꯈꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯥꯞꯅꯕꯗꯨꯗ ꯃꯥꯋꯤꯁ ꯇꯔꯨꯛ ꯁꯤꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯋꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 2 ꯌꯥꯎꯔꯤ ꯍꯧꯖꯤꯛꯁꯨ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯅ SPꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯆꯠꯇꯤꯁꯒꯔꯒꯤ ꯁꯨꯛꯃꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯥꯋꯤꯁ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁꯀꯤ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯁꯤꯈ꯭ꯔꯕ ꯑꯁꯤ ꯊꯥꯔꯒ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯆꯠꯇꯤꯁꯒꯔꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯁꯤꯈꯤꯕ ꯃꯥꯋꯤꯁ ꯃꯁꯤꯡ 269 ꯁꯨꯔꯦ ꯍꯥꯏꯔꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯀꯗꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯑꯊꯨꯕꯗ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ MLA ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯉꯝꯒꯗꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯛꯊꯦꯡꯅꯅ ꯂꯩꯉꯥꯛꯇ ꯌꯧꯕ ꯉꯝꯗꯕ ꯍꯥꯟꯅꯩ ꯂꯩꯉꯥꯛꯅꯁꯨ ꯌꯦꯡꯕ ꯉꯝꯍꯧꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯊꯪ ꯁꯣꯏꯗꯅ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯄꯥꯏꯈꯠꯂꯤꯕ ꯄꯦꯄꯔ ꯕ꯭ꯂꯣꯛ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤꯁꯤꯡ ꯁꯦꯝꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯦꯄꯔ ꯕ꯭ꯂꯣꯛ ꯊꯥꯗꯨꯅ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯀꯛꯆꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏ LP ꯁ꯭ꯀꯨꯜ ꯄꯔꯦꯡꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠ ꯑꯃꯗ MLA ꯔꯥꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ MLAꯅ ꯍꯥꯏꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯈꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯍꯟꯖꯤꯟꯍꯟꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯂꯣꯏꯅꯅ ꯀꯔꯦꯛꯇꯤꯞ ꯃꯦꯖꯔ ꯀꯌꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩꯔꯦ ꯂꯥꯟ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡ
ꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯕꯒꯤ ꯋꯥꯐꯝ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ 1961ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟꯁꯤꯡ ꯅꯠꯇꯕꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯍꯜꯍꯟꯈꯤꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯆꯪꯂꯛꯇꯅꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯏꯈꯠꯂꯒꯅꯤ꯫ ꯁꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ MLA ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯁꯨ ꯑꯁꯤ ꯍꯥꯟꯅꯒꯤ ꯁꯨꯒꯤ ꯃꯑꯣꯡ ꯑꯁꯤ ꯍꯥꯟꯅ ꯇꯝꯄꯥꯛꯀꯤ ꯂꯝꯁꯤꯡ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯁꯨ ꯀꯦꯝꯞꯁꯤꯡ ꯂꯥꯞꯅ ꯊꯝꯈꯤꯅꯕ ꯑꯃꯗꯤ ꯍꯥꯟꯅ ꯀꯦꯝꯞ 12 ꯂꯩꯔꯝꯕ ꯑꯗꯨꯁꯨ 7ꯇ ꯍꯟꯊꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄꯒ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯃꯄꯨꯡ ꯐꯥꯅ ꯏꯪꯇꯞꯄ ꯍꯟꯖꯤꯜꯍꯜꯂꯛꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯒꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯏꯂꯦꯛꯁꯟ ꯃꯌꯥꯒꯤ ꯇꯧꯕ ꯊꯕꯛ ꯑꯣꯏꯅ ꯎꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯚꯣꯠ ꯍꯦꯛ ꯀꯥꯔꯛꯄꯗꯒꯤ ꯀꯛꯆꯤꯡꯒꯤ ꯂꯝꯕꯤ ꯊꯣꯡ, ꯋꯥꯇꯔ ꯁꯄ꯭ꯂꯥꯏ, ꯍꯣꯁꯄꯤꯇꯥꯜ, ꯏꯃꯥ ꯃꯥꯔꯀꯦꯠꯅꯆꯤꯡꯕ ꯁꯥꯕ ꯌꯥꯎꯅ ꯊꯕꯛ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯂꯦꯞꯇꯅ ꯇꯧꯔꯛꯀꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯛꯂꯤꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫